ngasi phongkiba tongan Manipuri sifongsing amasung thokiba thawdawa thoksingdagi maroibi I pausing khongasaraga Manipur top channel gi maikedi myamna thamjage ahanbada pongnafam news service dagi phangba pawkhra myamna thamjage National Demands Day employees sing me kunga taret amasung kungani para thabak leptuna khongjang sangsingga dori leba asi sin bathungna pangthokadoriba National Demands Day asi sagatpo state asida su government employees singna tongan demand taraga mathoi tawduna thasigi kunga taret amasung kungani pana thabak leptuna makhal makha kyagi khongjang sangsilagani hari MGSF Manipur Government Services Federation amasung MSSA Manipur Secretariat Services Association ngasi all secretariat ki conference hola pangthokiba pawgi mifam amada MSSA gi president amasung MGSF ki general secretary oina thaupuriba Purujit Larik Yangbam na hai thasigi kungani panda lewasi ki all India state government employees Federation gi miye makhada state khudimak sangsingadoriba national demand day asi state asida sagat poina me kunga tar amasung kungani pana khongjang sangsingadori magna hai khongjang asigi saru ama oina employees singna tangadoriba demand sing adudi leba asida satnariba mawong tadraba national pension scheme asi handoktuna hana satnaramba ariyu pension scheme adu satnahanbiyu employees singi pithoktana laidiba DA dos pithokpiyu regular vacancy sing asi Statutory Recruitments Board amagi makhada menkhatpiu thabak laubada hena khudong sanaba Subordinates Recruitments Board amadi Police Recruitments Board linkhatpiu amasung government promotional vacancies sing menkhatpiu school yoja sing yauna employees singi lairiba anomaly gi issue sing lusinbiu amasung grants in ads bodies ki employees sing da 7 pay revision gi khudong sa phanganbiu Department kudimakta service extension tawbagi satnabi lepiyu Department singda lairiba regular vacancy singda contract appointment tawbiga no amasum pensioners singi benefit sing thadokpiyu amadi rules ki matungina workers employees singi service benefit sing phanganbiyu haibasini MGSF ki vice president L Sarana haki government employees singna tangadoriba demand sing asimiyam da akaiba piroidaba maram saba demand ngaktuni Government demand sing asi PB rabadi tungan section da riba miyam gi aphabo igani demand sing asi piba haibasi government thoidona awabo iroi demand sing piba sina government ki administration gi magun hengakani amasung kunai si gi aphabo igani United Forum of Bank Unions Manipur State Committee gi chairman Soram Bijoin hai government ki employees sing na phangpham thokpa sakthung sing asi matam sana phangalaktaba maramna employees sing na khamtheng awabo mayunare Maram aduna National Demands Day shawatuna state asida tungan makhalgi khongjang sangsinga daribani employees singna taliba demands sing asi government na thabak to onthoktrabadi makha taba akan khongjang sangsilakani hainasu mahakna phongdokhi makhasa tharakpoina ireiba pauksi da phongba paukhram memna thamjage naga ki waroi puna konsinba amadi ikai khumnaba oigadabani Matam kuiraba naga ki wathok asibu waroi puraknaba naga people's friends ki walking committee gi mifam ama leba ko numita kohima ra pangthok to no warep kya lakhre NPF tigi phangba pawama gi matungina mifam aduna India lenga NSN IM amadi NNPG na political gi wari sanaba sidigi oirak yabasing gi matana kupna khanaki NPF ki oin di wari sanaba sidigi waroi sanama amuk purakku matamda maduna naga khudima konsingadabani amadi punamangna yanagadaba ikai kumnaba waroi sanama purakadabani maramasina waroi sanama puraktringa ye maikai khudima yanagadra haibadu munna yengsin hawsangi natragadi waroi sin puraknaba thawrang yatpigi mahutta hena masoi tahananaba oina thokani maramasina NPF ki maikedi purakadoriba waroi sanadu punamakpu konsinba khudimakna yanagadaba wafam oigadabani Mipamaduna party ki mapanga level khuding magta kangkat hananaba warep sulokhi Mipamaduna NPF ki president Sorhozeli Laizeda Suna Fongdoki bada matam sanglaba awang puklam nangi political goeba muknaba ama matam sangna lo and order gi problem oina lawraga tungan ma agency singna khongjang asibu namthana bu khona duna lakhi maduna maram oiraga naga sing hoki basa yang khai hen basida pubu thangba ngamdaba awasai theng kya khang duna lakhi Mamang da India lengaka taraga taruk point yanasi role inanaba matam punamakpu konsinba ngamkhidabadagi nai tanaba lephanbigi mahutta hena hana sunaba thoknaba lambi oina phagatki
Maram asina Nagaland tholiba wathok khudima hawjikti law and order problem oina lafam thokte political problem amadi humans problem oina lawdabani maram asina political amadi humans approach khaktana wathok asigi voration purapangmani NPF ki maikedi gi kana gumba group amatana tongsinba tawdana asengba asumba duna mangna thamlaga maikei khudimangna yanagadaba voration ama purakpa dungaidi Naga National Workers sing miyam gi apamadu mayek singna khangbiraga punamangna yanagadaba voration ama purakpada mating pangbiu haidi hena pausna sufungdorakli atopa mapalam gi ba pawmana Philippines ta ferry mai sakpadi passenger sing ising da songthaduna tare sire miyoi samaga yankhai ke tre tongba Philippines ferry ama kunung Manila gi nongpok ta leiba hithang phum ama yogadaba kilometer humfu watlingaida mai horaktuna passenger sing ising songthanaki mai sakpagi thawdo da miyoi tare siki miyoi kyana life bet ublaga ising da tawduna makoibu kanba miyoi sing lakpa ngai khibagi picture sing coast guard na thadoraki haidiba picture sing adugi manungda mathol ani goeba passenger puba vessel adudagi athaba maikhu karaka ukhi mai horakibadu kari maramdagi no haiba khangmangamdri thawdo adur sikiba miyoi tare adu nupi mangani nupa ani ne haidi makoigi maraktagi passenger samaga kunni kanmangamki miyoi kungo homdoina aso apanangbadagi laying piki coast guard ki warol da vessel adu ithat kyana sab leiba adugi awang nungpok thangba sarukta leiba Polilo Island ki lakpani madu rail town da thunglagadabani ship adu da mai horakibasi ayuk pung mangarom taba matamnani authority singda local times da ayuk pung taruka makhaida distress call ama thangki amasum mai adu muthanaba honabada pung mangarom sangki thawdo adu karamna thokibano haibe thizeli Philippines course kana confirm tawkibada vessel adugi mathakta tongba miyoi singi masingda sayenaba lekhi adumapu course gana MBH aircraft to the Tokiba Taudo Kuzwongi real manak ising the Tokibani. Narandigi data lokalaga ngasi kanglakibada distress vessel to the Miyoi Samaga Yangaget Tonki, Mamang the Miyoi Samaga Kuntraga Marika Tonki Haina, Fondo Kibadu Aran Bani High Kenasu, Paus the Fondorakli. Lushulapo in the Naharolgi Taudang Poxi the Fomba, Paukraga Mamna Tamzagi, Ong San Susibu Pazinduna Tambagi the Makmaki Imung Manuna, UN that walk at Craig. Ong San Suu Kyi bu fazinduna thambagi damakta maki imung manungi miyosina UN wakat kre han official report amagi matung ina fongdokli haukiba saida military Myanmar military coup satakhraba matung tarakpada Ong San Suu Kyi bu fazinduna thamkhibagi damakta UN was doctor complaint file tokhi English nganiga kunga mathugi February thada Ong San Suu Kyi gi government military na coup tawkhraba matung tarakpada Myanmar sarangnaba phibam ama mayuk narakibani hauji masagi sei Humdraga Taruk Shurabi Ong San Suu Kyi military custody the Fazinduna Tambaga Loinana, SARS Kiama, Mayuk Nabaga Loinana, Sahi Sam, Yankairom Hena, Zel Tambayana Lady Vini, Memar, Lanmina Satariba Tawongasi, Judicial, Kidnapping Nihaina, Human Rights Lawyer, Tankos Zimre Amadi, Jessica Fenelena Fondoki, UN Working Group on Arbitrary Defense Maki Marimata Singi Muhut Siladuna, Complaint Ama Faltorokre. Ong San Suu Kyi bu fazinduna thamlibasi ain yadaba thawamani ain goiba maram saba yumpham amati yauti maki mathakta tungan ba trial kayama sathariba si legal procedure basic rule gi governing the akai boy maki mathakta trial sathabagi namara fazinduna thamlibasi ain yadaba thawani maka I pau fauna hanbada yahandribasi ain gi thongda asumanate maki mathakta psychologically otpa naibagi thawong sing sathariba sibu asuma khongthangnate Masi Myanmar gi oinadi yamna nunang ningai oiba thawong amani hainasu paus na fongdoki loshila poina to papa mana government ka Imran Khan gi Protestor singga muknarak padagi Pakistan Lan-bung Olle Pakistan gi hanagi Prime Minister Imran Khan PTI gi supporters singda capital Islamabad tamna sangsinna ba asang ba khongsa sing pangtokna ba appeal tawkibaga loinana laiba sigi maru eba city singamadi capital Islamabad authority singna section tharang kya lakhre protestor singna thingbagi pandam ga loinana authority singna container sing broket sing truck sing buffware sing amadi security diplomat na question kibaga loinana Islamabad city bunker amaga manakre hari amaramda government na protestor singa athingba pina ba lokhat kiba khongthang singa dubu Imran Khan na kana yaning da fungdokre
ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯈꯤꯒꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ